Ministry of Home Affairs MSA gisu hangdoknaba firef Kuki Jo Council KZC na taramna oi tungkoi na tangdu leita balainaba tokhai balai natana atopa lambi leitobana masigi matangda political dialogue makha chathabiu haina council asigi information and publicity secretary Ginjabul Jong na thadorok pacherol amana phongdorakli Manipur ki National Highway to Imphal Dimapur lambi hangdokpagi matangda sengdokladuna KZC na ngasi thadokhiba cherol aduna hai Imphal Dimapur lambi asida chathok chasin tawriba sengda hanadagi hauna thingba mata pikhiba leite masida lambi hangdokle hairiba wafam asi soidana oigani matang asida KZC gi appeal di highway asina fawraga chatliba Kangpokpi district ki mafam sing asi khaktadani aduga highway hangdokle hairiba asina hanadagi leiriba buffer zone sing asi hangdokpa natte Maite amasung Kuki Jo anigi tainariba mafam singda leiba buffer zone sing hanagum adumak leigani hairi cherol aduna hai ngasi MSA ga yanakiba aduda KZC na miyam maruoina Kangpokpi gi miyam da tawriba appeal di highway asida ayet apan yaudana chathok chasin yanaba central forces singna paikhalakpa khongthang singda miyam na sogatpiu haibani lambi sida chathok chasin tawriba singak senba haibasi central security forcing gi thodangni masi ngamnaba ahenba central forcing deploy tawbiu haiba wafam su mangjongna na khangan kiba laikhrabani aduna hariba lambi asida achat awok singak senba haibasi Kangpokpi gi miyam natraga KZC gi mathau taba guarantee piba sungamloi Pumnama asida media da thoklaliba wafam singda thazabidana KZC na community asigi damak tawriba thabak sing asida miyamna sogatpiyo haina cherol aduna makha takhi thadau gi luchingba jom hau hatpida chenaba kedar manga party dagi suspend tawre KRA Assam gi Thadau Literature Society gi chairman ekam jom hau bumang thagi kuntra gi numidang da mayum da tamthina phuchairaba matungda Faduna pukhraga mihathina halaga turel da thadakiba thodokta chenabani haiba ngasi shugi yanaba chahi ama sangdokpada yauriba Kuki Revolutionary Army KRA gi kedar manga party asigi thabak thoram singdagi khudaktagi suspend tawre haina lalolup asigi general secretary LS Gangtena ngasi thorakpa cherol amana phongdorakli miat asigi damak party dagi suspend tawreba kedar singdi Samson Kuki Jangpu Hangsing Manio Sitlo Kaka Flenthang amasung Thangmai Marni Haidi, Cherol Asina Fungdorokpagi Matungina Laikidraba Nekam Jom Hau Assamgi Karbi Anglongi Manja Hulda Matam Karagi Oina Laiba Masagi Mayumdagi Kedar Sing Asina Faduna Puraga Hat Kibani Tawong Asida Kiarigi Luching Basingi Knowledge Laite Amasung Tabasi Pangtong Basina Kibasu Laite Haraduna Laikidraba Luching Basigi Imung Manung Amasung Aikwegi Furufamadi Miam the Tamoy Sing Lale Haijari Haiba Wafam Su Fongdoragli Taudo Sigi Matang da Party Manungi Oiber Review Ama Pangtok Tuna Siguma Taudok Sing Asi Matung da Muhana Thorak Tanaba Matau Taba Tabak Sing Paikalagani Haina Su Fongdoragli Nasu taunaba Manipur gi irang sida achakpa maidagi haibani amuko state asida tangtaba ingtapa ama laktringai cherakta India government Manipur government amasung Kuki Jo militant group singi marakta suspension of operation su amung namna tawragli basi thogliba irang sida achakpa maidagi haibani haina All Manipur United Club Organization amuko gi president Fairozam Nando Luwang na phongdokre ngasi su agreement pinaduna chahi amagi matam yanaki badugi matangda Fairozam Nando Luwang na hai Kuki militant group singa su agreement taunari basi India government gi kari interest tawribano Manipur miyam da sugi kana basi marik chumna thampham thoi ngasi su taunari basi Manipur miyam na yade loina na maiki ahum wari sanaraba tungda Kuki Jo militant group singa su tauna duna ground rule kaya lairabasu India government amasung militant group singa ngak na chatkadra mamang thakta su ground rule ngak na chatlakte State asida thokliba irang asigi achoba maramsi suspension of operation da lairiba Kuki militant sing achoba khut yauri bani irang asida militant sing mapung fana yawi haibagi khudam changdam su laikre India government ka matam sangna Kuki Jo militant group singa su taunari ba sigi kanaba simiyam na kanaba oide India government amasung militant sing khakta da kanabani ngasi Delhi da India government ka wari sanaki badu da National Highway 2 gi free movement yaragani hairaga su ga Khal olakpagi mawong asi amuko na kaidong nungda yabangam loy National Highway the free movement tawba amasung sugi isu asi tungali ani asi khal on bayaroi National Highway the free movement tawba haiba city constitution na piba mimpung khudingmak ki fundamental right ni loina na Supreme Court ki directive amana so National Highway da ayit apan piba yaroi free movement tahongada bani haiba laikhrabani Fivam sida India government na anauba development amagum miyam da uhaliba asi yabangam loy karigumba free movement yahale hairabadi micham miyam da safety piba ngamgadawribano Taseng na Manipur da thokliba irang asi India government na sanaraga lairibani haibada haiman bathokloi India government na thamoy senglabadi irang asi nahana loishinba yarabani Manipur miyam na Kuki Jo militant group singi marakta lainaribasu asi lauthou haina tongan bakhongjang kaya jangsinkhre adubu miyam gi kholaudi mayokta amu hanna Nauna su taunaragpa haibasi Manipur miyambu thawoidabani haina dabangamde
upu thugaiduna sana hurankhre lamphel police station na konba Imphal West district ki manung chanba lamphel pata laiba lainga ki quarter type 2 CP30 da sakhangdaba singna yumgi thong amadi upu sing thugaiduna charangna lupa lakh mari ga lising yankhai gi mamal oigadaba sana san taraga nipan rong loina na pot chai khara hurankhre hari thaudo siga mari leinana hauji quarter sida lairibi Imphal West ki kurkul makha laikai dagi furit sabam Rosmila Devi na lamphel police station gi OC da report tawbadagi police amadi State Forensic Science Department ki Meeoi khutpu amalak tu na yengsinkre police ta report tawbagi matung ina Manipur Police Department da Lady Constable Oribi amadi Imphal West ki CJM da Prosecution Officer Oriba mahaki mapuroibaga mahusagum quarter siningthi na solo laga charangna ayupung tara makhairom tabada mayumdagi tholakki aduga nungthel pung amarom tabada PS Rosmila Devi yumda halakhi matamduda quarter yumgi maning thongsi mapalomdagi thugairaga leiramki makhata na check tawrubada upusu thugairambaga loinana upu manungda thamba lupa lak mariga lising yankhai rongi sana san taraga nipan su leiramdre pochai khara supukibani hairi sakhangdaba sing adugi amuba machugi plastic ki sandal ama hundoklamlaga mahaki sandal ama supukre haina police ta report tawki hairi no drone zone lauthokre Churachandpur district ta BBIP lakpagi security arrangement ki lokhalakpa khongthang amoina district asigi area da Bharatiya Nagrik Suraksha Sanhita 2023 section 163 ki makhada no drone zone area oiri haina district asigi DC district magistrate Darun Kumar na ngasi chirol thoktuna khangan District Magistrate na thokiba order aduna hairibadi district aduda drone sizin aduna nongthaktagi photo video amasung balloon chingbagi mateng na photo lawbagi thabakta thingba thamle kanagumbana thingba sigi mayokta thabak tawramlabadi BNS ki section 223 mari leinaba logi provision singi makhada ain gi thabak sing lokhatkani hairi Nigeria da hi laksin bada Meeoi humpu sikre Nigeria gi North Central Niger State ta Meeoi chamagi mathakta puduna chakhiba hi ma laksin khibadagi Meeoi humpu sikre hairi hi adu haukiba laiba pokpagi ayukta Nigeria gi Malale district ta laiba Thongan Sule dagi dugga thamna chatkibani hi adu Borgo local government area da laiba Gausawa community gi maya da tawduna laiba u amada yeshin khibadagi laibak thiba thakdo adu thokkibani hairi Borgo local government area gi chairman Abdullahi Baba Arana thamlakpa warol amada hi laksin khiba adu da yaukhiba mising kanbagi thabak chathabaga loinana mi sibagi changso hengalakpagi oithokpa lai hi laksin maduda Meeoi tara di fibam ka hena sokhi haina su Baba Arana phongdokhibaga loinana laibak thiba thaudo adu ayuki pung tara mathoirom tabada thokhibani haidi Sagumigi district head Sadhu Inuwa Muhammad na hi laksin bagi thaudo adu thokraba matungda mahaki warol thamladuna Meeoi chamarom puduna chatkhiba hi adu ngarang charana pung taraga nithoi dagina pung mari faubada khudong thiba thokhibagi saktam ukhi hari laibak thiba thaudo adu dagi Meeoi kuntraga mathoi di phangba ngamle haina su Muhammad na makha taki hi laksin ba adu da laikhidraba Meeoi mari di Islamic ki chatnabi gi matungina roiba mathau mangam pangthokre hari laibak thiba thaudo adu da laikhidraba sing adu ayambana nupi amasung angang singni haina mahang na makha taki Niger State Emergency Agency na makhoi emergency personnel amasung local divers sing thijinaduna kudong thiba nanglaba Meeoi sing adubu thibagi thabak leptana chathari haidi President Trump ki tariff na US amasung India gi mari da chawna singnaba oihale United States ki yamna maroiba lawmaker ama oiriba Gregory Mix na President Donald Trump na India gi mathakta chada yankhai tariff thamjinba sina US amasung India gi marakta lainariba chepa mari adu chawna singnaba ama oihale haikri House Foreign Affairs Committee Democrats ki makok thongba mihut ama oiriba Gregory Mix na ngarang US Congress na US amasung India gi partnership asi tengbang pini bawa fam phongdoki Gregory Mix na US ta India gi ambassador oina leriba Binoy Mohan Khwathraga unaduna mifam pangthokibada hokhiba chahi kunga manga romasida US amasung India gi partnership asi mapangal kankhatna bagi damak Congress na tengbang piduna lakli haiki Quad ki kuthangda leibak ani gi oiba mari hena fagat handuna tongan ba chawkhat thorangi thabak singda sumating pinaduna lakhi haina House Foreign Affairs Committee Dems na social media da phongdora ki bawafam amabu Gregory Mix na ningsing ki Gregory Mix na makhata na phongdokladuna India amasung US ki marakta lainariba mari asi amuka hena chechil hanbagi apamba du thamkibaga loinana Ukraine da matam sangna ingtapa amasung tangdu laitaba lainabagi wafam su lawmaker asina phongdokhi Lawmaker sina Donald Trump na India ge mathakta tariff wangna thamba sina India amasung US ki marakta lainariba mari adu chawna singna hale haina Trump laingakta pungning losing pikhi Lawmaker Gregory Mix na social media da phongdora ki bawafam amabu Indian ambassador Binoy Mohan Khwathranan singtha ningai oiraba pau khumpira duna Gregory Mix ki khongpham chelaba tingbang ni makha da US amasung India gi mari asi amu hana chesil lakani haibigi thajaba thamki
Social media da Quadrana thamlakpa warul amada leba anigi marakta lalun itik pakthuk chauthokhanba energy gi lamda tingmang pinaba amasung amana amabu thajaba thamnaduna hena chaukhatpa amada puraknaba pandam thamli leingakna Kuki militant singa khuyek pina basu agreement sangdorakpa bu thadau inpi Manipur na yaningdaba phongdorakli Central Leingana Kuki Jo militant group singa khuyek pina ba suspension of operation su agreement bu sangdokpada yanaba purakhiba sida thadau inpi Manipur TIM na kanma mawongda yaningdaba phongdorakre TIM gi joint general secretary Mangau Thadouna khuyek piduna press ta thadorakpa cherol amana high center leingakna su agreement sangdokhanaba lawkhiba warep asi TIM ga tanaramdana lawkhibani masigi matangda TIM na mamang thagi 38 da Central Leingakta memorandum pisinduna su agreement asi Lokthokhinaba taksinkiba laikre TIM na hanadagi hauna su agreement asigi mayakta wangangduna lakhibani su agreement asina lo laitaba amadi insecurity gi oiba climate ama semgattuna khulai paidaba thadau miyamdasu chauna sokalei masida su agreement sangdoknaba center na lokhiba warep asi thadau literature society assam ki chairman nekam jom haubu Kuki militant singna miyathi na hatkibagi thogdo aduga ikan kanadana lorakpo oibana sugi kader sing asi state asida amadi international border land na maning makha tamna koichat chathanduna leire amasung terror gi thabak thoram kaya chathaduna leire haibasi mayek singna taklei Haribasina Central Leingaka Kuki militant singa gi marakta khuyek pina ribasu agreement asi fail oire amadi masina militant singa si mafam amada lengdana lehenduna citizen singbu safe ohenaba hotnabada mai paktre haibadu takle hairi Cherula sina makha taraduna Central Leingakna TIM gi demand ani haibadi su agreement mapung fana lokthokpa amadi thadau community bungak senba human rights protection clause hapsinba haibasi tabidre masina takpadi Central Leingakna thadau miyambu karisu leitana khalle amasung lamdam sida thokliba irang asigi haurakfam amadi issue sing asi lana ure haibani su agreement asi khudakta gi chatnaba haukrabanina security gi oiba fibam yengsinnabagi damak Central Leingakna khudakta maru oiba thabak thoram sing lakhatkadabani su gi makhada lairiba militant group sing asi luchingba sing da leingakna thaurang tawba personal security officer PSO sing assign tawgadabani thawong asina luchingba sing asigi safety khaktana tana luchingba sing amadi militant sing asigi thabak thoram sing amasung chathok chasin bukupna monitor tawba ngamgani monitor tawba ngamlabadi makha taba balance ki thabak thoram sing dagi ngakthokpa ngamgadoribani TIM na Central Leingakta paikhat haningba thabak singi manungda sugi makha da lairiba militant sing asigi luchingba sing amasung kader singna chathok chasin tawbagi ayaba lairiba sikupna yengsinduna restriction thamba militant sing asida khulai paihandaba kader sing asi rehabilitation tawnaba leingakna thabak paikhat pasina chingbani su agreement sangdokhrabani na agreement asigi chatna kanglon singi matung ina leingakna thodang loduna thabak paikhat trabadi thadau miyam gi right mangbada nathana lamdam asida tangdu leitaba hanjilakpa ngamloi hairi Lisbon gi funicular accident da Meeoi taraga tare sikre Portugal gi konong Lisbon da laiba elevator da Gloria funicular accident thokpadagi Meeoi taraga tare sikhibada Portuguese leingakna awaba phongdokre ate akai maraktagi phangba ngamkhrab hakchang sing adubu ikai khumnaba utpa oina Portuguese leingakna laibak sinba thungna awaba phongdokpagi khongthang adu lokhatkhibani lam koiba singna khwaidagi pukning chingsinpham ama oiriba Lisbon gi tram adu tatlak-tuna building amada ngarang numit yungba matungda yekshinkhibani laibak thiba thogdo aduda Meeoi taraga tare siraga 28 na so apan nangkhibani hairi Portugal official singna khudong thiba nanglaba Meeoi sing adugi masak maming masung karamba laibaki mino haibadu phongdorokpa leitraga su leikhidaba sing adu ayamana miramgi Meeoi singni hairi Portuguese leingakna thogdo adu thokraba matungda khudakta laibak sinba thungna nungaitaba utkhibaga loinana laibak adugi konung Lisbon da numit humni leikhidaba singi mafamda awaba phongdokani hairi